ꯇꯣꯝꯕꯅ ꯃꯥꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯕ ꯎꯆꯦꯛ ꯑꯅꯤꯈꯛꯇ ꯃꯈꯣꯏꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯥꯄꯦꯜ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯦ ꯆꯥꯔꯣ, ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯑꯩꯅ ꯑꯥꯄꯦꯜ ꯄꯨꯗꯨꯅ ꯂꯥꯛꯑꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤꯁꯨ ꯆꯥꯗꯅ ꯂꯩꯍꯧꯕꯗꯣ ꯑꯩꯅꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯋꯥꯈꯜꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯁꯦ ꯅꯕꯨꯛꯇ ꯊꯟꯅꯕ ꯆꯥꯔꯣ, ꯑꯗꯨꯒ ꯄꯣꯊꯥꯔꯝꯃꯨꯀꯣ꯫ ꯌꯦꯡꯉꯣ, ꯏꯃꯥ ꯃꯊꯟꯇ ꯂꯩꯕꯅꯤ, ꯈꯔ ꯌꯦꯡꯉꯝꯃꯨ ꯅꯈꯣꯏꯅ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯑꯗꯨ ꯃꯃꯥ ꯑꯅꯥꯕ ꯑꯗꯨꯒꯤꯗꯃꯛꯇ ꯆꯥꯅꯕ ꯊꯛꯅꯕ ꯁꯤꯜꯂꯝꯂꯒ ꯊꯕꯛ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯑꯗꯨ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯪ ꯀꯔꯤꯃꯠꯇ ꯆꯤꯟꯇꯥ ꯇꯧꯒꯅꯨ, ꯅꯪ ꯐꯅꯕ ꯑꯩꯅ ꯂꯥꯌꯦꯡꯒꯅꯤꯌꯦ꯫ ꯄꯩꯁꯥ ꯂꯨꯄꯥ ꯁꯦꯟ ꯊꯨꯝ ꯆꯪꯅꯤꯡꯕ ꯆꯪꯁꯅꯨ, ꯂꯧ ꯏꯪꯈꯣꯜ ꯂꯣꯏꯅꯃꯛ ꯌꯣꯜꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤꯌꯦ ꯏꯃꯥ꯫ ꯇꯣꯝꯕ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯃꯃꯣꯟ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯀꯞꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯅꯤ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯏꯃꯥꯗꯕꯨꯗꯤ ꯑꯩꯅ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯦꯟꯊꯨꯝ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ, ꯇꯥꯆꯧꯒ ꯏꯇꯩꯃꯒꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣꯅꯦ ꯃꯥꯛꯅ ꯀꯞꯄꯤꯕꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯈꯪꯗꯦꯅꯦ, ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯁꯤ ꯂꯥꯎꯋꯣ, ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯄꯥꯡꯕꯤꯅꯕ꯫ ꯎꯆꯦꯛ ꯑꯅꯤ ꯑꯗꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯔꯨꯞ ꯇꯣꯝꯕ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯞꯄꯤꯕꯁꯤꯕꯣ? ꯙꯥꯔꯤꯗ ꯐꯝꯃꯒ ꯀꯞꯄ ꯍꯧꯅꯗꯦꯅꯦ꯫ ꯍꯥꯏꯌꯨ, ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯀꯤ ꯆꯥꯅꯕ ꯊꯛꯅꯕ ꯄꯨꯕꯤꯔꯛꯂꯤꯕꯅꯤ, ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ? ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕꯗꯣ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯀꯔꯤꯅꯣꯅꯦ, ꯅꯈꯣꯏꯅꯕꯨ ꯀꯔꯝꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕꯅꯣꯅꯦ? ꯅꯈꯣꯏꯕꯨ ꯃꯤꯔꯣꯟ ꯈꯪꯕ꯭ꯔꯅꯦ? ꯀꯔꯤꯅꯣ, ꯎꯆꯦꯛꯅꯕꯨ ꯋꯥ ꯉꯥꯡꯅꯕ꯭ꯔꯅꯦ? ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯑꯩꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ꯫ ꯑꯩꯈꯣꯏ ꯑꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ ꯇꯣꯝꯕ, ꯑꯩꯈꯣꯏ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛꯅꯤ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪ ꯑꯃ ꯂꯩꯖꯩꯌꯦ, ꯃꯐꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯊꯧ ꯑꯃꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤ꯫ ꯑꯆꯨꯝꯕꯅꯤ ꯇꯣꯝꯕ, ꯅꯪꯅꯅꯦ ꯋꯥꯔꯤꯕꯗꯣ, ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ, ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯌꯦ꯫ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯗꯦ, ꯃꯁꯥꯗꯣ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ꯫ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ, ꯂꯥꯌꯦꯡꯕ ꯌꯥꯕ ꯂꯥꯌꯦꯡꯂꯦ, ꯁꯦꯟ ꯊꯨꯝꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯂꯧ ꯏꯪꯈꯣꯜꯁꯨ ꯂꯣꯏꯅꯃꯛ ꯌꯣꯟꯈ꯭ꯔꯦ꯫ ꯏꯃꯥꯗꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯦ ꯈꯪꯗꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯂꯥꯌꯦꯡꯈꯤꯒꯅꯤ, ꯐꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯂꯩꯔꯤ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯗꯨꯅ ꯀꯞꯂꯝꯂꯤꯕꯅꯤ꯫ ꯏꯇꯩꯃꯒ ꯇꯥꯆꯧꯒꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗ ꯎꯄꯥꯏ ꯑꯃꯗꯤ ꯂꯩ, ꯑꯗꯨ ꯅꯪꯅ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅ ꯆꯠꯄ ꯇꯥꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯑꯃ ꯂꯩ, ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯃꯥꯅꯕꯨ ꯐꯒꯠꯂꯛꯀꯅꯤ, ꯏꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯗꯨ ꯃꯃꯥ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯎꯆꯦꯛ ꯑꯅꯤ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯖꯪꯒꯜ ꯑꯁꯤꯗ ꯄꯨꯔꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯁꯣꯡꯈ꯭ꯔꯕ ꯖꯪꯒꯜ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯒ ꯎꯅꯍꯟꯒꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯣꯏ ꯇꯣꯝꯕ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯠꯅꯕꯒꯤ ꯂꯝꯕꯤꯅꯤ ꯑꯁꯤ꯫ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ, ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯇꯧꯒꯅꯨꯋꯣ, ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯑꯣ꯫ ꯃꯤꯡꯁꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃ ꯂꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯑꯗꯨ ꯎꯅꯒꯗꯧꯕꯅꯤ꯫ ꯃꯍꯥꯛ ꯎꯅꯔꯒꯗ ꯅꯪꯒꯤ ꯑꯋꯥꯕꯁꯤꯡꯗꯣ ꯀꯣꯛꯇꯧꯔꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯇꯧꯒꯅꯨ, ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯎ꯫ ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯗꯨ ꯎꯆꯦꯛ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯟ ꯑꯃꯗ ꯇꯣꯝꯕ ꯑꯗꯨ ꯊꯨꯡꯂꯝꯃꯤ꯫ ꯈꯔ ꯆꯈꯠꯂꯒ ꯃꯍꯥꯔꯥꯖꯀꯤ ꯁꯤꯡꯍꯥꯁꯟ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯀꯔꯤ ꯅꯤꯒꯦ ꯍꯥꯏꯕꯅꯣ ꯅꯈꯣꯏ ꯑꯅꯤꯅ? ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯃꯤꯑꯣꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯗꯨꯅ ꯊꯝꯃꯤ꯫ ꯏꯅꯤꯡꯊꯧ,
ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯗ꯭ꯔꯦ, ꯂꯥꯌꯦꯡꯕ ꯌꯥꯕ ꯂꯥꯌꯦꯡꯉꯤ, ꯐꯒꯠꯄ ꯉꯝꯗ꯭ꯔꯦ, ꯁꯦꯟ ꯊꯨꯝꯁꯨ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇꯪ ꯆꯥꯟꯕꯤꯌꯨ꯫ ꯑꯩꯅ ꯆꯥꯟꯕꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯂꯥꯏꯕ ꯅꯠꯇꯦ, ꯃꯗꯨ ꯍꯦꯛ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯤꯡꯊꯧ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯖꯗꯦ, ꯑꯃꯨꯛꯇꯪ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯅꯈꯣꯏꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯣꯏꯔꯒꯗꯤ ꯑꯩ ꯄꯤꯔꯒꯦ꯫ ꯃꯁꯤꯒꯤ ꯖꯥꯗꯨꯒꯤ ꯎꯌꯦꯟ ꯑꯁꯤ ꯑꯃꯨꯛꯇꯪ ꯄꯤꯖꯒꯗꯕꯅꯤ, ꯑꯗꯨꯗ ꯅꯪꯒꯤ ꯅꯃꯥ ꯑꯗꯨ ꯄꯨꯡꯐ ꯐꯔꯛꯀꯅꯤ꯫ ꯃꯁꯤ ꯃꯆꯦꯠ ꯑꯃ ꯅꯌꯨꯝꯗ ꯊꯥꯖꯜꯂꯨ, ꯅꯪꯒꯤ ꯀꯥꯟꯅꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯁꯤꯗ ꯃꯤꯍꯧ ꯀꯔꯥꯝꯂꯛꯂꯕꯗꯤ ꯎꯌꯦꯟ ꯑꯁꯤꯒꯤ ꯖꯥꯗꯨ ꯑꯗꯨ ꯍꯟꯊꯔꯛꯀꯅꯤ, ꯑꯗꯨꯒ ꯅꯪ ꯐꯥꯎꯕ ꯇꯨꯝꯅ ꯃꯥꯡꯉꯨ ꯍꯥꯏꯕ ꯑꯣꯏꯔꯛꯀꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯤꯍꯧ ꯀꯔꯥꯝꯕ ꯌꯥꯗꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣꯅꯦ ꯅꯪꯅ? ꯏꯃꯥꯅꯅꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯕꯅ, ꯑꯗꯨꯗ ꯅꯪꯁꯨ ꯂꯩꯇꯕꯗꯨꯒ ꯅꯪꯁꯦ ꯈꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯊꯣꯛꯑꯒ ꯌꯦꯡꯂꯨꯔꯤꯕꯅꯤꯅꯦ꯫ ꯉꯁꯤꯗꯤ ꯀꯔꯤ ꯇꯧꯔꯕ ꯑꯁꯨꯛ ꯊꯦꯡꯉꯛꯏꯕꯁꯤꯅ? ꯄꯥꯈꯠꯀꯅꯨ ꯏꯃꯥ, ꯅꯪꯅ ꯃꯄꯪꯐꯥꯠꯇ ꯄꯥꯈꯠꯄꯁꯤꯅ꯫ ꯅꯪꯒꯤ ꯑꯅꯥꯕꯒꯤ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯂꯨꯔꯤꯕꯅꯤꯅꯦ, ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯄꯨꯔꯛꯂꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯃꯥ ꯍꯤꯗꯥꯛꯇꯣ ꯆꯥꯔꯗꯕꯅꯤ꯫ ꯀꯔꯤ ꯑꯃꯨꯛ ꯍꯤꯗꯥꯛ ꯂꯧꯔꯨꯔꯤꯕꯅꯣꯅꯦ? ꯍꯤꯗꯥꯛꯀꯤ ꯍꯤꯗꯥꯛ ꯉꯥꯛꯇ ꯉꯥꯏꯔꯕꯁꯤꯗ꯫ ꯉꯁꯤꯗꯤꯅꯦ ꯏꯃꯥ, ꯎꯌꯦꯟ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯁꯤ꯫ ꯍꯤꯗꯥꯛꯇꯨꯁꯨ ꯎꯌꯦꯟ ꯊꯣꯡꯕꯗꯣ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯒꯗꯕꯅꯤ꯫ ꯏꯃꯥ ꯄꯥꯈꯠꯀꯅꯨ, ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯥ ꯄꯨꯡꯐ ꯐꯔꯗꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯃꯃꯥꯗ ꯎꯌꯦꯟ ꯑꯗꯨ ꯊꯣꯡꯂꯒ ꯄꯤꯖꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯃꯥ ꯑꯗꯨ ꯄꯨꯡꯐ ꯐꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤꯗꯣ, ꯈꯪꯐ ꯐꯒꯠꯂꯛꯄꯒꯨꯝ ꯇꯧꯏꯅꯦ ꯃꯧ꯫ ꯑꯆꯧꯕꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯏꯆꯥꯗꯣ, ꯃꯄꯥꯟꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏ꯫ ꯃꯥꯛꯇꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯂꯪꯐꯩꯗ ꯊꯣꯛꯈꯤꯌꯦ ꯏꯃꯥ꯫ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯀꯔꯤ ꯍꯤꯗꯥꯛ ꯄꯤꯖꯔꯤꯅꯣ? ꯅꯍꯥꯟꯗꯒꯤ ꯏꯃꯥꯁꯦ ꯐꯒꯠꯄ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯄꯨꯡꯐ ꯍꯦꯛ ꯐꯔꯦ꯫ ꯀꯔꯝꯕ ꯍꯤꯗꯥꯛꯅꯣ ꯑꯩꯁꯨ ꯈꯪꯅꯤꯡꯉꯦ꯫ ꯇꯣꯝꯕ ꯂꯥꯛꯑꯒ ꯍꯪꯕ ꯇꯥꯔꯦꯗꯅ꯫ ꯇꯣꯝꯕꯅ ꯃꯌꯨꯝꯒꯤ ꯆꯤꯗꯥꯏꯗ ꯎꯌꯦꯟ ꯑꯗꯨ ꯊꯥꯖꯟꯗꯨꯅ ꯃꯗꯨꯒꯤ ꯆꯔꯥ ꯀꯌꯥꯃꯔꯨꯝ ꯑꯃ ꯂꯣꯡꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯅ ꯁꯦꯟ ꯊꯨꯝ ꯂꯩꯖꯗ꯭ꯔꯕ ꯑꯃꯗꯤ ꯐꯒꯠꯄ ꯉꯝꯗ꯭ꯔꯕ ꯑꯅꯥꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯑꯍꯜ ꯑꯃ ꯇꯣꯝꯕ ꯎꯅꯕꯒꯤꯗꯃꯛꯇ ꯇꯣꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯃꯤ ꯂꯥꯛꯏꯌꯦ꯫ ꯇꯣꯝꯕ ꯂꯩꯈꯤꯕ꯭ꯔꯣ? ꯇꯣꯝꯕꯗꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦꯅꯦ ꯑꯩꯕꯨ꯫ ꯀꯔꯤ ꯍꯥꯏꯒꯦ ꯈꯨꯔꯥ? ꯈꯨꯔꯥꯅ ꯀꯗꯥꯏꯗꯒꯤ? ꯑꯩꯅꯤ ꯇꯣꯝꯕ ꯍꯥꯏꯔꯤꯕꯗꯣ, ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯈꯨꯔꯥ? ꯈꯨꯔꯥꯕꯨ ꯑꯃꯨꯛꯇ ꯂꯦꯡꯈꯠꯄꯤꯔꯛꯎ ꯃꯊꯛꯁꯤꯗ, ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ, ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯏ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯁꯤꯔꯤꯀꯁꯦ ꯑꯩꯅ ꯀꯥꯕ ꯉꯝꯕ ꯅꯠꯇꯦꯅꯦ꯫ ꯏꯕꯟꯗꯤꯅꯦ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯔ ꯀꯔꯤꯅꯣ, ꯈꯣꯡ ꯈꯨꯔꯨꯁꯦ ꯆꯤꯛꯄꯅ ꯗꯥꯛꯇꯔ ꯍꯤꯗꯥꯛ ꯀꯌꯥꯃꯔꯨꯝ ꯑꯃ ꯆꯥꯔꯦ, ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯪꯒꯤ ꯃꯅꯥꯛꯇ ꯖꯥꯗꯨꯒꯤ ꯎꯌꯦꯟ ꯑꯃ ꯂꯩ ꯍꯥꯏ, ꯃꯗꯨ ꯆꯥꯔꯒ ꯑꯅꯥꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯐꯅꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩꯁꯨ ꯑꯂꯥꯞꯄ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯪꯅ ꯑꯃꯨꯛꯇꯪ ꯂꯥꯌꯦꯡꯕꯤꯌꯨꯕ꯫ ꯖꯥꯗꯨꯒꯤ ꯎꯌꯦꯟꯗꯨ ꯑꯃꯇꯪ ꯄꯤꯕꯤꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯩꯗꯤ ꯂꯥꯌꯦꯡꯖꯕ ꯅꯠꯇꯦ, ꯑꯩꯗꯤ ꯆꯝꯅꯇꯒꯤ ꯎꯌꯦꯟ ꯑꯗꯨ ꯄꯤꯕꯇꯅꯤ꯫ ꯅꯣꯡꯃꯗ ꯎꯌꯦꯟ ꯑꯃꯈꯛꯇꯅꯤ ꯄꯤꯒꯗꯧꯔꯤꯕꯁꯦ꯫ ꯐꯔꯦ, ꯈꯨꯔꯥꯒꯤ ꯑꯅꯥꯕꯗꯣ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯑꯩ ꯎꯌꯦꯟꯗꯨ ꯂꯧꯔꯨꯈꯤꯒꯦ꯫ ꯇꯣꯝꯕꯅ ꯃꯥꯒꯤ ꯏꯪꯈꯣꯜꯗꯒꯤ ꯎꯌꯦꯟ ꯑꯃ ꯍꯦꯛꯂꯒ ꯑꯍꯟ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯁꯦ ꯈꯨꯔꯥ, ꯎꯌꯦꯟ ꯑꯁꯤ ꯄꯥꯏꯁꯟꯕꯤꯌꯨ꯫ ꯎꯌꯦꯟ ꯑꯁꯤ ꯑꯃꯨꯛꯇꯪꯗ ꯊꯣꯡꯉꯒ ꯆꯥꯊꯣꯛꯄꯤꯒꯗꯕꯅꯤ, ꯃꯗꯨꯗ ꯈꯨꯔꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯐꯕ ꯉꯝꯒꯅꯤ꯫ ꯑꯅꯤꯔꯛ ꯁꯨꯅ ꯊꯣꯡꯕꯤꯒꯅꯨꯀꯣ ꯈꯨꯔꯥ꯫ ꯁꯦ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯇꯣꯝꯕꯒꯤ ꯎꯌꯦꯟꯒꯤꯗꯃꯛꯇ ꯃꯌꯥꯝ ꯂꯥꯛꯅꯕ ꯑꯗꯨ ꯎꯕꯗ ꯃꯇꯩꯃꯅ ꯀꯜꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯇꯣꯝꯕꯁꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯃꯌꯥꯝꯁꯤ ꯂꯥꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯔꯒ ꯁꯦꯜ ꯊꯨꯝꯁꯨ ꯑꯃꯠꯇ ꯂꯧꯗꯦ꯫ ꯎꯌꯦꯟ ꯑꯁꯤꯕꯨ ꯃꯥꯅ ꯂꯦꯝꯅꯥꯗ ꯄꯪꯄꯤꯗ ꯍꯦꯛ ꯄꯤꯊꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇꯒ ꯎꯌꯦꯟ ꯑꯁꯤ ꯂꯩꯔꯝꯂꯕꯗꯤꯅꯦ, ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯗꯕꯅꯤ, ꯅꯍꯥꯟꯅ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯅꯤ꯫ ꯆꯨꯝꯃꯤ ꯃꯇꯩꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ, ꯎꯌꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯃꯗꯤꯅꯦ ꯅꯍꯥꯟꯅ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯅꯤ꯫ ꯑꯩꯗꯤꯅꯦ ꯈꯜꯂꯤꯕꯅꯤ ꯃꯥꯒꯤ ꯎꯌꯦꯟꯁꯦ ꯈꯔ ꯍꯦꯛꯇ ꯐꯣꯏꯗꯠꯂꯒ ꯏꯅꯥꯛꯇ ꯊꯝꯃꯁꯤꯔ ꯍꯥꯏꯗꯅ, ꯑꯗꯨꯒ ꯎꯌꯦꯟ ꯂꯧꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯒꯤꯅꯦ ꯄꯩꯁꯥ ꯂꯧꯔꯒ ꯎꯌꯦꯟꯁꯦ ꯍꯦꯛꯇ ꯄꯤꯕ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕꯁꯦ ꯙꯔꯃ ꯐꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯌꯥꯏ ꯀꯩꯅꯣ,
ꯃꯥꯅ ꯈꯪꯒꯗꯧꯕꯁꯨ ꯅꯠꯇꯦ ꯑꯁꯨꯛ ꯌꯥꯝꯕ ꯎꯌꯦꯟ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯐꯣꯏꯗꯠꯂꯒ ꯑꯩꯈꯣꯏꯅ ꯊꯝꯕꯗ ꯃꯥꯅ ꯈꯪꯉꯣꯏꯌꯦ ꯀꯥꯟꯅꯗꯦ ꯃꯣꯏ ꯇꯥꯃꯣ ꯍꯣꯔꯦꯟ ꯅꯨꯡꯊꯥꯡꯂ ꯀꯩꯅꯣ ꯍꯦꯛꯇ ꯆꯠꯂꯒ ꯈꯔ ꯐꯣꯏꯗꯠꯂꯨꯔꯁꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯥꯏꯔꯅ ꯂꯩ ꯇꯥꯕ ꯃꯥꯕꯨꯗꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯀꯔꯤꯁꯨ ꯃꯉꯣꯟꯗ ꯈꯦꯠꯅꯕ ꯂꯩꯇꯦ ꯀꯔꯤ ꯈꯜꯂꯤꯒꯦꯅꯦ ꯃꯣꯏ ꯇꯥꯃꯣ ꯑꯩꯅꯦ ꯑꯗꯨꯁꯨ ꯃꯥꯅ ꯈꯪꯒꯗꯕꯁꯨ ꯂꯩꯇ꯭ꯔꯕꯁꯤꯗ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯡꯗꯥꯡ ꯉꯟꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯃꯣꯏ ꯇꯨꯝꯅꯈꯤꯕ ꯉꯥꯏꯔꯁꯤ ꯃꯣꯏ ꯇꯨꯝꯈ꯭ꯔꯒꯅꯦ ꯁꯔꯛ ꯌꯦꯡꯉꯒꯏꯕꯥꯅꯤ ꯆꯠꯂꯒ ꯎꯌꯦꯟꯁꯤꯡꯗꯣ ꯈꯔ ꯐꯣꯏꯗꯠꯂꯒ ꯄꯨꯔꯛꯑꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯃꯥꯅ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯈꯨꯟ ꯑꯃꯗ ꯆꯠꯂꯒ ꯍꯦꯛꯇ ꯌꯣꯜꯂꯨꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯇꯣꯝꯕꯒꯤ ꯃꯇꯩꯃ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯇꯣꯝꯕꯒꯤ ꯎꯌꯦꯟ ꯑꯗꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯂꯝꯃꯤ ꯄꯪꯈ꯭ꯔꯦꯗꯀꯣ ꯇꯣꯝꯕ ꯅꯪꯁꯤꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯐꯪꯖꯒꯗꯕꯗꯣ ꯍꯦꯛꯇ ꯅꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯟꯕꯅꯤꯗꯣ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯌꯦꯟ ꯃꯌꯥꯝ ꯑꯁꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯨꯟ ꯈꯨꯟꯗ ꯆꯠꯇꯅ ꯌꯣꯟꯊꯣꯛꯎꯔꯅꯦꯕ ꯄꯩꯁꯥ ꯙꯝꯃꯥ ꯑꯃ ꯐꯪꯉꯛꯑꯅꯤ ꯑꯗꯨꯗꯒꯤꯗꯤ ꯍꯩ ꯃꯇꯩꯃ ꯅꯪꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯅꯦ ꯑꯩꯗꯤ ꯏꯁꯥꯁꯦ ꯍꯥꯀꯠꯆꯕꯅ ꯂꯩꯕ ꯌꯥꯗ꯭ꯔꯦꯅꯦ ꯃꯊꯥ ꯃꯔꯤꯛ ꯃꯔꯤꯛ ꯄꯣꯝꯂꯛꯏꯕꯁꯦ ꯃꯥꯌꯣ ꯀꯔꯤꯌꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦꯍꯦ ꯑꯩꯕꯨ ꯁꯣꯔꯒꯁꯦ ꯏꯐꯨꯟ ꯐꯨꯡꯒꯠꯂꯤꯅꯦ ꯑꯩ ꯇꯔꯥ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯇꯥꯃꯣꯁꯨ ꯇꯧꯔꯝꯂꯤꯕ ꯄꯣꯔꯦ ꯏꯁꯥꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯃꯔꯤꯛ ꯃꯔꯤꯛꯅ ꯏꯁꯥꯁꯦ ꯐꯨꯔꯤꯔ ꯂꯥꯏꯔꯤꯔ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯍꯥꯀꯠꯆꯕꯅ ꯑꯌꯨꯛꯇꯒꯤ ꯑꯩꯁꯨ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯤꯕꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯈꯪꯗꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯎꯌꯦꯟ ꯑꯗꯨ ꯍꯨꯔꯥꯜꯂꯨꯕꯗꯒꯤ ꯇꯧꯔꯛꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕ ꯎꯌꯦꯟ ꯑꯗꯨ ꯖꯥꯗꯨꯒꯤ ꯎꯌꯦꯟꯅꯤ ꯍꯥꯏꯕꯅꯤ ꯂꯥꯏꯄꯤꯅꯤ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯝꯂꯤꯕꯅꯤ ꯃꯇꯩꯃ ꯂꯥꯛꯑꯣ ꯆꯠꯁꯤ ꯇꯣꯝꯕꯗ ꯄꯨꯝꯅꯃꯛ ꯂꯤꯔꯨꯔꯁꯤ ꯀꯥꯟꯅꯗꯦ ꯏꯁꯥꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯇꯣꯝꯕꯗ ꯄꯨꯝꯅꯃꯛ ꯂꯤꯔꯒ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯇꯥꯗ꯭ꯔꯥ ꯀꯩꯅꯣ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯔꯤ ꯇꯧꯔꯒꯦ ꯏꯇꯩꯃ ꯑꯌꯨꯛꯁꯤꯗ ꯑꯗꯨꯛ ꯌꯥꯝ ꯂꯥꯎꯔꯤꯗꯨꯕꯣ ꯇꯣꯝꯕ ꯅꯪ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯇꯩꯃꯒ ꯑꯩꯒꯅꯅꯦ ꯅꯪꯒꯤ ꯎꯌꯦꯟꯁꯤ ꯈꯔ ꯍꯦꯛꯂꯨꯔꯦꯅꯦ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯍꯥꯀꯠꯆꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯁꯣꯔꯒꯁꯦ ꯏꯐꯨꯟ ꯐꯨꯡꯒꯠꯂꯤꯅꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯐꯍꯜꯂꯨꯅꯦ ꯅꯪꯕꯨ ꯅꯇꯩꯃꯒ ꯑꯩꯒꯁꯦ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯣꯝꯕ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯄꯩꯁꯥꯒꯤ ꯃꯤꯍꯧꯕꯗ ꯁꯦꯜ ꯊꯨꯝ ꯊꯣꯛꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯎꯌꯦꯟꯁꯦ ꯈꯔꯇꯁꯨ ꯌꯦꯜꯂꯨꯕꯁꯨ ꯍꯥꯏꯗꯨꯅ ꯍꯨꯔꯥꯜꯂꯨꯕꯅꯤ ꯃꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯎꯌꯦꯟꯅꯤ ꯂꯥꯏꯄꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯥꯎꯔꯨꯔꯦ ꯃꯁꯤ ꯍꯦꯛꯂꯨꯕꯗꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯏꯇꯩꯃꯒ ꯇꯥꯆꯧꯒꯅ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯎꯌꯦꯟ ꯑꯁꯤ ꯂꯥꯏꯄꯤꯅꯤ ꯃꯁꯤꯗ ꯐꯥꯒꯤ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯍꯦꯛꯇ ꯆꯣꯡꯁꯟꯗꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟꯅꯤꯌꯦ ꯃꯁꯤꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ ꯐꯔꯦ ꯑꯩ ꯎꯌꯦꯟ ꯑꯗꯨ ꯂꯧꯊꯣꯛꯎꯈꯤꯒꯦ ꯃꯗꯨ ꯆꯥꯔꯒꯗ ꯅꯈꯣꯏꯒꯤ ꯍꯥꯀꯠꯆꯕꯗꯣ ꯐꯒꯗꯕꯅꯤ ꯅꯈꯣꯏꯅ ꯍꯨꯔꯥꯟꯈꯤꯕ ꯎꯌꯦꯟꯗꯨꯗꯤ ꯃꯗꯨꯒꯤ ꯃꯒꯨꯟ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯗꯨ ꯑꯂꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯎꯌꯦꯟ ꯑꯁꯤ ꯉꯁꯤ ꯊꯣꯡꯉꯒ ꯆꯥꯎ ꯃꯗꯨꯒꯗꯇ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯥꯀꯠꯆꯕꯗꯣ ꯐꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯑꯗꯣ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯇꯧꯔꯕꯗꯤꯅꯦ ꯏꯃꯥꯗ ꯍꯥꯏꯔꯒ ꯅꯈꯣꯏ ꯑꯅꯤ ꯏꯪꯈꯣꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯒꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯅꯤ ꯑꯗꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯇꯣꯝꯕꯒꯤ ꯃꯃꯥꯁꯨ ꯑꯅꯥꯕ ꯐꯈꯤ ꯑꯗꯨꯒ ꯇꯣꯝꯕꯅꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯈꯤ ꯂꯣꯏꯅꯅ ꯎꯆꯦꯛ ꯑꯅꯤ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ